Tokyo Olympics sta silver medal lawrakrabi Saikhom Mirabai da Manipur Pradesh Congress Committee gi maikaidige lupa lakh manga gi Senpham Piduna Pukning Thougatkhre mai paktaba yade haina pukning thauna handana honakiba mahaki thauna adubo party asinai kai khumna board pa lakpani haina CLP gi luchingba hanagi chief minister oibo bina phongdokre wafam asing ase Imphal East ki manung chana leiba nongpok kakchinge ibudau khamlangba mandapta pangthakpa Mirabai bu okpa madi khodol piba gi tharamdo phongdokibane Manipur Pradesh Congress Committee na senduna pangthokpa tharamadudha party asigi interim president and loken CWC ge member gai khangam MLA Singh ke Mega Chandra AK Mirabai TN Haukipt Fajur Rahim Chaltolian Almo PCC ge co-opted member Achoivam Deben yauna PCC ge member Singh Youth amasung NSUI ge member Singh amade party ge thaupu bhakaya su sarukya ke party ge maikai dige silver medal fanglaklaba Saikhom Mirabai da kajeng lai yauna lupa lakh manga gi check kuzina ke Masidana tana party ki luchingba kayana angam bakhodol supike Mirabai bu okpagi tharamadu gi matangda interim president and loken hai Mirabai na yamna wana honarakpa matamda mateng pangbirakiba khuding ningsingduna makoi bu ikai khumna bot pa mathau tai maruoina chathok chasin tawbuda mateng panglakiba tata driver sing kafum thokti haike Mirabai na phongdokibada Rio da pangthokpa Olympics ta mai pakitraba matung chahi manga chupna yumda handaba makai honaduna Tokyo dagi medal amadi soidana purakani haina honake Manipur haibasi kadaida lai haiba khangdaba kayagi mamangda amuktang di takani haina chetna khanduna honaduna ngaside malemgi miyamda takpangam lei ai hagna fangliba silver medal asi state asigi miyamda kathokninge makatana mathangi Olympics ta gold medal fangnaba honagani haiki aigi lakadoriba competition kayada ai ngasi sina ai kasu loigadaba nate aigi di matungda mayam ngasi gi medal phanga isina aigi tungda lakadoriba sanagadaba mayam se sidai sida lamjing ama pibi bagumna ai ui adna ai kana honaraga matunga lakadoriba 2024 Paris Olympics sida ai soidamaki saruk yaraga handak silver se ai soidamaki golom da onthok pangamna bakana honajage hana board nijari mayamnasu soidanamaki aigi isol khuram biduna aigi damakta tawbini haba ai thajai da Manipur gi mingsibo ai amukasu hanna chauna thangkhatnaba kan ai honajagini Tauramadu da sarugyakiba CLP gi luchingba amadi hanigi chief minister oibo bina makataraduna ngase Congress party na Mirabai bu ok palakliba se mahaki matik mathauna laiba adubo poning hapoina lakpane masida rajniti gi oba wafum karisu leite matam amada Mirabai na waringai matamda hangdraga mai paklaba matamda oina lakle haina lanna khankigadra haibagi nungnangba sulai adabu rajniti gi oba wafum pusindana mahakna state asibo amadi leibaga sibu malemgi miyamda khanghanba amadi leibaga sigi mai ngakleba se aikhoina tawbimal khangba thauna hapa oina thauramasi pangthokpane Maki kathokpa amaga loinana mai paktaba yade haibu wakhaladuna mangda thamlaga sanglaba chahi manga asi akanba mong amada hotnaduna mai pakpa moirakpase aikhoi khudingmakna tamjana fam amane mathangi Olympics ta gold medal fangba ngamba oibiu haiki sanupise magi pasana leiba yadaba magi maringchen magi mathauna magi commitment Shukumbagi Maringin Matonasi, like Tambada Kangde, Sanabada Kangde, any Makalamagi. A queen meal would say. I see her sire. She does what I ningy be say. Masi Panganabo Honab the ice, as we are, I Panganabo Honagadamni Haiba. Determination say. Masinia Quina. But Hanafilaba Adaba, a queen appreciate the Jariba. Masigi matona maringjen se masini koi pura magna maunda koi na appreciation pining ba koi na recognition pining ba aduna ni koi silai kano to bagi rajniti gi platform sakatna na ba koi Lakhs ban na che de haiduna ai koi mayam pura muki makonda hamjari